ꯃꯌꯥꯝ ꯉꯁꯤ ꯂꯩꯆꯤꯟ ꯊꯥꯕꯅ ꯅꯨꯃꯤꯠꯀ ꯊꯣꯛꯇꯦ ꯅꯨꯡꯁꯥꯒ ꯑꯝꯇ ꯁꯥꯗꯦ ꯁꯤꯅꯤ ꯉꯁꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯃꯨꯛ ꯂꯩꯆꯤꯟ ꯉꯥꯛꯇꯅꯤꯁꯦ ꯂꯩꯆꯤꯟ ꯀꯌꯥꯝ ꯂꯩꯈ꯭ꯔꯅꯣ ꯄꯨꯡ 7 ꯍꯦꯜꯂꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯩꯆꯤꯟ ꯉꯥꯛꯇꯅꯤꯁꯦ ꯅꯨꯡꯁꯥ ꯑꯝꯇ ꯁꯥꯗ꯭ꯔꯦꯁꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯁꯦ ꯄꯨꯡ ꯃꯝꯃꯦ ꯍꯤꯃꯥꯆꯜ ꯁꯤꯝꯂꯥ ꯁꯣꯟ ꯁꯥꯏꯠꯇꯅ ꯕꯔꯐ ꯇꯥꯏ ꯍꯥꯏꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯗꯁꯨ ꯄꯨꯔꯥ ꯅꯣꯡꯊꯤꯃꯪ ꯂꯩꯔꯤ ꯐꯣꯒꯤ ꯍꯥꯏꯗꯣ ꯋꯦꯗꯔꯁꯦ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯦ ꯁꯦ ꯖꯅꯋꯥꯔꯤ 14, 15 ꯕꯨꯗꯤ ꯁꯨꯝ ꯇꯧꯔꯅꯤ ꯃꯣꯏ ꯑꯁꯤꯒ ꯃꯥघ ꯕꯤꯍꯨ ꯍꯥꯏꯗꯣ ꯃꯩ ꯇꯤꯔꯒ ꯄꯤꯊꯥꯒ ꯆꯥꯅꯕꯗꯣ ꯑꯗꯨ ꯃꯇꯝꯐꯥꯎ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯗꯣꯏꯅꯦ ꯑꯩꯗꯤ ꯌꯦꯡꯁꯤ ꯍꯌꯦꯡꯅ ꯀꯃꯥꯏꯅ ꯑꯣꯏ ꯋꯦꯗꯔꯁꯦ ꯁꯦ ꯑꯩꯈꯣꯏꯁꯦ ꯂꯩꯆꯤꯟ ꯍꯥꯏꯁꯦ ꯀꯌꯥ ꯐꯖꯅ ꯂꯩꯆꯤꯟ ꯉꯥꯛꯇꯪ ꯂꯩꯅꯣ ꯁꯤꯁꯦ ꯌꯦꯡꯉꯣꯁꯦ ꯃꯌꯥꯝ ꯑꯗꯨꯗ ꯑꯩ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯋꯦꯗꯔꯁꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯁꯤꯁꯦ ꯀꯌꯥꯝ ꯈꯦꯠꯅꯈ꯭ꯔꯅꯣ ꯒꯨꯋꯥꯍꯥꯇꯤꯒ ꯁꯤ ꯃꯐꯝꯁꯤꯒ ꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯄꯨꯅꯦ ꯍꯥꯏꯕ ꯃꯐꯝꯗꯨꯅꯤ ꯕꯦꯜꯀꯣꯅꯤꯗꯒꯤꯅꯦ ꯅꯝꯃꯛꯄꯅꯤ ꯁꯤꯒꯤ ꯋꯦꯗꯔꯁꯦ ꯀꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ ꯋꯦꯗꯔꯁꯦ ꯑꯩꯅ ꯑꯩꯒꯤ ꯁꯤꯁꯇꯔ ꯑꯃꯗ ꯅꯝꯃꯛꯎ ꯌꯦꯡꯒꯦ ꯑꯩꯅ ꯍꯥꯏꯕ ꯄꯨꯅꯦꯒꯤ ꯋꯦꯗꯔꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯑꯦꯛꯗꯝ ꯂꯩꯆꯤꯟ ꯊꯥꯕꯅ ꯑꯝꯇ ꯅꯨꯡꯁꯥꯒ ꯃꯁꯛ ꯎꯗ꯭ꯔꯦ ꯐꯤꯒ ꯀꯪꯗ꯭ꯔꯦ ꯍꯥꯏꯕ ꯂꯩꯆꯤꯟꯗꯣ ꯄꯨꯔꯥ ꯅꯨꯡꯁꯤꯠ ꯑꯗꯨꯃꯥꯏꯅ ꯍꯨꯝꯅ ꯂꯥꯛꯑꯦꯕ ꯈꯤꯔꯀꯤꯗꯒꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯤ ꯂꯩꯆꯤꯟ ꯉꯥꯛꯇ ꯃꯩꯈꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯦꯕ ꯁꯤꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯆꯤꯟ ꯊꯥꯏ ꯑꯥꯗꯗꯤ ꯑꯗꯨꯝ ꯄꯨꯅꯦꯗ ꯑꯦꯛꯗꯝ ꯕ꯭ꯔꯥꯏꯠ ꯗꯦ ꯍꯥꯏꯗꯣ ꯑꯣꯏꯌꯦ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯁꯤꯁꯦ ꯇꯤꯜꯒꯤ ꯊꯣꯏꯗꯤꯡꯒꯤ ꯂड्डूꯅꯦꯕ ꯑꯁꯤꯁꯤꯅꯦ ꯀꯌꯥꯅꯣ ꯄꯤꯗꯣ 45 ꯔꯨꯄꯤꯁꯅꯤ ꯁꯤ ꯄꯦꯀꯦꯠꯇ ꯑꯗꯨꯒ ꯄꯤꯊꯥꯁꯤꯅꯅꯦ ꯑꯁꯤꯕꯨꯗꯤ ꯑꯩꯅ 50 ꯔꯨꯄꯤꯁꯀꯤ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯁꯤꯒꯅ ꯁꯤ ꯄꯤꯊꯥꯅꯦꯕ ꯁꯤꯁꯨ ꯁꯤꯒꯅ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ ꯄꯤꯊꯥꯁꯦ 80 ꯔꯨꯄꯤꯁꯅꯤ ꯁꯤꯒꯅ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯇꯥꯡꯗ꯭ꯔ ꯌꯦꯡꯉꯨ ꯐꯖꯧꯗ꯭ꯔꯦ ꯑꯁꯤ ꯌꯦꯡꯉꯨ 80 ꯔꯨꯄꯤꯁꯅꯤ 10 ꯄꯤꯁꯇ ꯑꯗꯨꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯑꯗꯤ 80 ꯔꯨꯄꯤꯁꯀꯤ ꯃꯈꯥꯗ ꯄꯤꯊꯥ ꯐꯪꯉꯣꯏꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯌꯦꯡꯍꯟꯈꯤꯕꯗꯣ 50 ꯔꯨꯄꯤꯁꯇꯣ ꯑꯁꯤꯒꯨꯝꯕꯁꯤꯅꯤ ꯌꯨꯝꯗ ꯁꯦꯝꯕ ꯃꯤꯅ ꯑꯗꯨꯅꯤ ꯑꯁꯤꯁꯤꯅ ꯃꯣꯏ ꯕꯦꯄꯥꯔꯤꯅ ꯁꯦꯝꯃꯒ ꯐꯖꯅ ꯄꯦꯛꯀꯤꯡꯒ ꯇꯧꯔꯒ ꯁꯨꯃꯥꯏ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠꯀ ꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯁꯦꯝ ꯗꯦꯒꯤꯅꯤ ꯅꯣꯡꯃꯗ ꯁꯦꯝꯕꯅꯤ ꯁꯤꯅ ꯑꯗꯨꯒ ꯂꯣꯒꯦ ꯌꯣꯜꯂꯤꯕ ꯏꯟꯖꯥꯡꯅ ꯂꯣꯏꯌꯦ ꯁꯤꯁꯦ ꯑꯁꯤꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟꯗꯦड ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩꯗ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯁꯦ ꯁꯤ ꯌꯣꯟꯕ ꯍꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯩ ꯁꯤꯡꯖꯤꯠꯇ ꯁꯤꯠꯄꯗꯤ ꯎꯠꯇꯔꯦ ꯁꯤ ꯍꯥꯒꯤ ꯕꯣꯔꯥꯅꯤ ꯑꯩꯅ ꯑꯣꯟꯂꯤ ꯍꯥꯒ ꯌꯦꯅꯝꯒ ꯊꯨꯝ ꯃꯣꯔꯣꯛ ꯃꯔꯣꯏ ꯖꯤꯔꯥ ꯈꯔ ꯁꯨꯝ ꯍꯥꯞꯄꯅꯤ ꯁꯤꯒ ꯙनिꯌꯥ ꯄꯥꯎꯗꯔꯁꯨ ꯍꯥꯞꯄꯤ ꯑꯗꯣ ꯀꯩꯅꯣꯅꯦ ꯇꯧꯔꯤ ꯑꯩ ꯁꯤꯒ ꯀꯩꯁꯨ ꯕꯦꯁꯣꯟ ꯀꯩꯁꯨꯝ ꯑꯇꯣꯞꯄ ꯄꯣꯠ ꯌꯥꯎꯗꯦ ꯑꯣꯟꯂꯤ ꯍꯥꯗ ꯇꯧꯔꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯊꯤꯠꯂꯒ ꯊꯝꯃꯦ ꯁꯤ ꯈꯔ ꯉꯥꯏꯍꯥꯛ ꯊꯝꯒꯅꯤ ꯑꯗꯨꯒ ꯁꯤ ꯀꯨꯞꯁꯜꯂ ꯊꯝꯒꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯕꯣꯔꯥ ꯍꯧꯗꯣꯏꯕ ꯁꯤꯅꯤ ꯑꯩꯒꯤ ꯍꯥꯒꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯁꯤꯡꯖꯤꯠꯇ ꯁꯤꯠꯄꯗꯤ ꯑꯩ ꯎꯠꯍꯧꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯑꯩꯒꯤ ꯍꯥ ꯕꯣꯔꯥꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕꯅꯤꯅꯦ ꯀꯨꯞꯅ ꯇꯧꯔ ꯍꯦꯜꯂꯣ ꯃꯌꯥꯝ ꯁꯤꯁꯦ ꯍꯥ ꯃꯆꯦꯠ ꯈꯤꯇꯪ ꯂꯥꯁꯀꯤ ꯄꯤꯁ ꯑꯃꯈꯛ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯦ ꯑꯩꯈꯣꯏ ꯁꯤꯡꯖꯤꯠꯇꯁꯨ ꯇꯛꯄ ꯁꯤꯠꯂꯤꯅ ꯑꯇꯩꯗꯤ ꯁꯤꯡꯖꯤꯠꯇꯁꯨ ꯁꯤꯠꯂꯒ ꯆꯥꯏ ꯊꯥꯏꯅꯗꯤ ꯁꯤꯡꯖꯤꯠꯇ ꯁꯤꯠꯂꯒꯅꯦ ꯕꯣꯔꯥꯁꯦ ꯍꯧꯔꯝꯕꯅꯦ ꯍꯥꯒꯤꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯡꯖꯤꯠꯇꯁꯨ ꯑꯃꯨꯛꯈꯛ ꯆꯥꯈꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯑꯃꯨꯛ ꯇꯧꯔꯦ ꯑꯁꯤ ꯃꯆꯥꯒ ꯆꯠꯅꯤꯒꯤꯗꯣ ꯑꯗꯨꯒ ꯁꯨꯝ ꯇꯧꯕ ꯌꯥꯕꯅꯦ ꯁꯤꯒꯤ ꯕ꯭ꯂꯦꯗꯁꯤꯅ ꯆꯨꯝꯅꯦ ꯌꯥꯕꯅꯦ ꯑꯅꯧꯕ ꯀꯩꯅꯣꯁꯦ ꯍꯥꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯇꯧꯔꯦ ꯑꯁꯤꯒ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉ ꯇꯧꯅꯤ ꯌꯥꯝ ꯏꯖꯤꯅꯤ ꯁꯤꯗ ꯃꯀꯨ ꯈꯣꯛꯑꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯈ꯭ꯔꯗꯤ ꯁꯨꯝ ꯌꯥꯔꯦ ꯁꯤꯡꯖꯤꯠꯇ ꯁꯤꯠꯅ ꯑꯦꯛꯖꯥꯝ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯏꯗꯦ ꯀꯔꯤ ꯍꯥꯏ ꯋꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯕꯣꯔꯥ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯁꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄꯗꯅꯅꯦ ꯌꯥꯝꯅ ꯀꯨꯞꯄꯤ ꯁꯤꯁꯦ ꯅꯍꯥꯟ ꯀꯩꯅꯣꯅ ꯁꯤꯡꯖꯤꯠꯇ ꯁꯤꯠꯄꯗꯨꯅ ꯈꯔ ꯀꯩꯅꯣꯗꯣ ꯂꯩ ꯌꯥꯎꯕ ꯃꯥꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯄꯧꯔꯤ ꯁꯤꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯐꯖꯅ ꯇꯛꯑꯕꯅꯤꯅ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯐꯗꯤꯒꯣꯝꯁꯨ ꯑꯩꯅ ꯍꯥꯞꯆꯜꯂꯦ ꯌꯦꯅꯝꯁꯨ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛꯁꯨ ꯃꯥꯅꯦ ꯃꯣꯔꯣꯛ ꯀच्चाꯗꯣ ꯑꯁꯪꯕ ꯃꯣꯔꯣꯛꯇꯣ ꯑꯗꯣ ꯍꯥꯞꯆꯜꯂꯒ ꯇꯧꯔꯤꯅꯤ ꯑꯁꯤꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯁꯦ ꯇꯛꯑꯒ ꯕꯣꯔꯥ ꯍꯧꯕꯅꯤ ꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯏꯖꯤ ꯄ꯭ꯔꯣꯁꯦꯁꯅꯤ ꯁꯤꯡꯖꯤꯠꯇ ꯁꯤꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯅꯤ ꯍꯥꯀꯠꯆꯒꯟꯕ ꯀꯥꯡꯕꯨꯗꯤ ꯃꯈꯨꯠꯇ ꯄꯥꯟꯒꯨꯝꯕ ꯄꯣꯠꯅꯤꯅ ꯍꯥꯁꯤꯁꯨ ꯍꯥꯀꯠꯆꯩꯑꯕ ꯑꯗꯨꯅ ꯁꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯁꯤꯃꯗꯤ ꯇꯛꯑꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯨꯝ ꯃꯣꯔꯣꯛ ꯃꯔꯣꯏ ꯌꯥꯏꯉꯪ ꯂꯣꯏꯅꯃꯛꯁꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯆꯜꯂꯒ ꯍꯥꯁꯤꯒ ꯇꯧꯔꯒ ꯇꯛꯏꯕ ꯐꯗꯤꯒꯣꯝꯗꯤ ꯂꯥꯁꯇ ꯁꯨꯝ ꯁꯣꯏꯖꯟꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯕꯅꯤ
Hello mayam, ngasi akhoi di keno ni miramis ni na ne iromba su di chaning bani na otunga ngari yaudana nga yaudana irole umula ne alu ne to na iron do ni asi phadikom se tha ni to inam da ge iron bani na sum haur ni mayam khoi na pam bani na aduni iromba se to ni ha bora to ni atopa fry re adugumba do e chaning de bora du gi to ri ba iromba siga bora ga ngasi gi hingyang ore akhoi gi nunghangi chumna chabana phei ai asidi jam phare othunga ngari haudana mayam sum hawbani smai tawna chaba so aduna ina share tawrini ado mula gi ne makok to maki mana ga taina bado ado athotpa already aidi langjek ti khar thotpani na ai sum mase boil to bada dum hapia ba aduna manum nungsi ba heli mula pamba mina di do pamgani ba dune isu pami du ye alu ga mula ga sumai keno metli ni duga sise phadigong hapchalani ba simple adune si ni ai met ba iromba si na sumai sumai metli mash tawri se moi pav bhaji bada pav ga to bada to do adu ni se morok su sai sum bol tawre sine ma'am da sum share to ni na tawri ni akhoi gi hingjang asiga ha bora ga charani mayam se thum hap lo la ne iroli ni aina se akhoi di mi di khanga ni akhoi smai iroli ai se ado mi di khanga moi ai ba khara di khaibo di khangal la bani mi te ga terms le ba relation da le ba mi sing do friend circle hu di kan relatives su le bo yaure mi te ga di moi du di khanga ni iromba kamai to ri hai se smai to na simple famous Manipuri Iromba hai tare si se without kano tonga fermented fish tonga ngari nga jaiba ya natraga nga fry yaudana iromba asmai su chaba jai mayam iromba veg ta su chaba jai iromba ne bora ne tona last fadigom hapchan doini sini egi iromba lorani sumai tawraga dona ina sum video se sema siga asi su sum jakhan ge na tawni ina iromba se kamai noi hai se si loraga khabina tawrani bas lore thaba mi khrana iromba makhut na tawi hoi ayang ba khoi su ma ho se tawrami but hunji ke de morok sagan bado makhut to morok su sai otonga ka namgani haina khoi asmai to na tawradi tamus do mi na chaba da su nungai re na ubada masam sai mi oredi phe atopa mi orabani na nungai te na iromba do makhut na bere me khai bado to adugi asisina ifa fare asisina sise kari kauri mash to no masher hai tare potato mash to na bani se जैसे मुंबई वंदा पुणे वंदा मुंबई अखोगी पे है बड़ा पाव का सेम दरे ने आलू का सेम बदो मनुंग द मैश तो न बइनी सीनी लोरे इरोम्बा से करी दोनी इरोम्बा से जंगे सीना मैं इदी मही जब न लांग बदो दी पाम दे मही खितन हाफ कनी जाम दी हाफ होय इदी कंग मेट तो ना हाव हेले कंग ना मेट तो अदुना टेस्टी होएबा खितंग खक्ति हाबिंगे ओतोंगा ngari yaudra ne ki we hamra machu se pura white on bani alu ba se ngoso ngo bani otonga yaudi brownish type to oi bani khoi iromba se machu se mayam haina tawri se yam keno oi bani makhut ang khatang makhut nama na mobile pai ba nama na iromba tawri ba si se kitang hap hi ma hi se kitang yam hapadi hawtabni ko taste ki bani siga bora ba chari yare iromba type le keno mahi lang ga hawbana le mahi yam langhan da bida cha ba su mi gi apamba haina ba do mi khara di si mula gi si makok se chana ramoi langsik na bani si langsik se jo torong ba ne ina kamo jam pai ba thek na ji ba da ma se thot le ba thot to already sum hapchal bani do to ni hoji asigi thabak ti lore hoji si se bye bye then si se phadigom se phadigom hapchalani
ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯁꯤ ꯈꯛ ꯇꯧꯋꯦ ꯑꯇꯩꯗꯤ ꯀꯣꯟꯅ ꯈꯣꯠꯆꯜꯂꯅꯤ ꯕꯁ ꯂꯣꯏꯔꯦ ꯚꯦꯖ ꯏꯔꯣꯝꯕ ꯉꯥꯔꯤ ꯑꯣꯇꯣꯉꯥ ꯌꯥꯎꯗꯕꯤ ꯏꯔꯣꯝꯕ ꯑꯍꯥꯎꯕ ꯇꯦꯁꯇꯤ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯍꯟꯒꯦꯗꯃꯛꯇ ꯑꯩꯅ ꯏꯔꯣꯝꯕꯁꯦ ꯌꯦꯡꯍꯜꯂꯤꯅꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏ ꯑꯩꯈꯣꯏ ꯏꯔꯣꯟꯅꯩ ꯍꯥꯏꯁꯦ ꯗꯨꯔꯤꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯊꯝꯃꯒꯦꯀꯣ ꯁꯤꯅꯤꯁꯦ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯏꯔꯣꯝꯕ ꯍꯋꯥꯏ ꯆꯥꯗꯦ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏ ꯏꯔꯣꯝꯕ ꯆꯥꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩꯗꯤ ꯍꯥꯎꯏ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯕꯤ ꯂꯥꯁꯇ ꯑꯩꯒꯤ ꯏꯔꯣꯝꯕꯒꯤ ꯃꯁꯛꯁꯦ ꯑꯁꯤ ꯑꯣꯜꯂꯦ ꯃꯤꯔꯥꯃꯤꯁ ꯏꯔꯣꯝꯕꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯚꯤꯗꯤꯑꯣ ꯇꯧꯔꯤꯁꯦ ꯃꯌꯥꯝꯗꯤ ꯉꯛꯑꯝꯃꯅꯤ ꯇꯣꯉꯥ ꯉꯥꯔꯤ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯏꯔꯣꯝꯕ ꯆꯥꯔꯤꯅꯣꯅꯦ ꯍꯥꯏꯅ ꯉꯥ ꯑꯌꯥꯏꯕꯒ ꯉꯥꯃꯨꯒ ꯂꯩꯔꯗꯤ ꯑꯁ ꯁꯦꯒꯥꯏꯔꯒ ꯊꯥꯛꯑꯗꯤ ꯑꯗꯨꯝ ꯍꯥꯎꯗꯣꯏꯅꯦꯕ ꯑꯗꯣ ꯏꯅꯝꯗꯥꯅꯤ ꯁꯨꯝ ꯐꯗꯤꯒꯣꯝꯀ ꯍꯥꯞꯄꯗꯤ ꯁꯨꯝ ꯌꯥꯔꯦ ꯑꯗꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯈꯔꯅꯤꯒ ꯆꯥꯈꯤꯅꯤ ꯑꯩꯈꯣꯏꯁꯦ ꯊꯝꯃꯒꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯕ ꯇꯜꯂꯝꯃꯅꯤ ꯃꯌꯥꯝ ꯑꯣꯀꯦ ꯉꯁꯤꯒꯤꯗꯃꯛꯇ ꯕꯥꯏ ꯕꯥꯏ